ꯑꯩꯈꯣꯏꯒꯤ ꯀꯦꯀꯦꯜꯒꯤ ꯑꯗꯒꯤ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯣꯠꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯣꯠꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯁꯤꯒꯤ ꯑꯍꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯟꯐꯥꯅꯤ ꯀꯥꯏꯅ ꯍꯥꯏꯖꯜꯂꯛꯄ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕ ꯅ꯭ꯌꯨꯁꯇ ꯅꯠꯇ꯭ꯔꯒ ꯃꯤꯗꯤꯌꯥ ꯆꯦꯅꯦꯜ ꯑꯃꯗꯁꯨ ꯊꯣꯛꯑꯒ ꯗꯦꯕꯦꯠ ꯇꯧꯕ ꯉꯝꯕꯁꯨ ꯅꯠꯇꯕ ꯉꯥꯎꯔꯤ ꯐꯩꯔꯤ ꯃꯊꯣꯡ ꯆꯥꯗꯕ ꯀꯃꯨꯅꯦꯜ ꯁꯥꯒꯠꯄ ꯅꯔꯤꯟꯁꯨ ꯂꯩꯇꯕ ꯅꯔꯤꯟ ꯂꯩꯔꯒ ꯏꯝꯐꯥꯜꯗ ꯊꯣꯛꯑꯒ ꯏꯝꯐꯥꯜ ꯁꯤꯇꯤꯗ ꯅꯠꯇ꯭ꯔꯒ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥ ꯑꯃꯗ ꯊꯣꯛꯑꯒ ꯗꯦꯕꯦꯠꯇ ꯉꯥꯡꯈꯥꯏꯔꯣ ꯑꯗꯣ ꯃꯈꯣꯏꯒꯨꯝꯕꯁꯤ ꯆꯩ ꯂꯩꯇꯕꯩꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯁꯤ I humble request to Honorable Governor of Manipur ऐसा बोलने वाला ऐसा कम्युनल फैलाने वाला लोग को जल्दी से जल्दी हो सकते है तो 1-2 दिन इसका अंदर वो लोग का जो भी है उसका अंदर जो उसने क्या चल रहा है नहीं तो क्या कह रहा है पब्लिक से क्या फैला रहा है उसी का लो के खिलाफ है ये जो वो लोग ने बात किसी यूथ के ऊपर किसी कम्युनिटीज़ के ऊपर जो फैला रहा है ना ये बात बिल्कुल इलीगल स्पीच है वो मतलब ये संविधान ने जो राइट टू फ्रीडम राइट टू स्पीच राइट टू रिलीजन ये इसके अंदर कुछ भी नहीं है वो लोग सिर्फ क्या चाहते हैं कम्युनल फैलाना चाहते हैं वो लोग को गिरफ्तार करके लोगों का जो लोगों का अंदर क्या होती है लोग कानून क्या होती है वो लोग को सिखाना चाहिए वो लोग को पकड़ के वो लोग को बड़ा पनिशमेंट देना चाहिए। इसलिए मैं हम्बल रिक्वेस्ट है मणिपुर के गवर्नर से सर वो लोग से जल्दी हो सकता है तो वो लोग को गिरफ्तार करके लोगों को जो भी मिलने वाला पनिशमेंट वो लोग को दीजिए क्योंकि वो लोग बहुत मणिपुर में नफरत फैला रहा है क्योंकि अभी तो देखो मणिपुर में बहुत शान हो रहा है पीस हो रहा है थोड़ा इसमें वो लोग क्या चाहते हैं मुस्लिम और जो मैतई कम्युनिटीज़ ये भी लड़वाना कि जो अभी जंग अभी मतलब मणिपुर का वायोलेंस है क्या है कुकी और मैतई इसको डाइवर्ट करने के लिए कैसे करेगा वो ऐसे सोच कि वो लोग प्लानिंग एक जैसा आरएसएस हम सब जानते हैं एक नेशन वन नेशन वन रिलीजन वो लोग का जो दिमाग है ना क्योंकि वो लोग आरएसएस से कनेक्टिंग आरएसएस का साथ कनेक्टिंग है वो लोग आरएसएस आई हम्बल रिक्वेस्ट है टू मणिपुरी गवर्नर सर मेरा आवाज़ सुना होगा तो जो ऐसा कम्युनल फैलाने वाला लोग जैसा होते हैं आप लोग तो सब जानते हैं लेकिन मणिपुर में अभी फ़िलहाल दोबारा वायोलेंस होने का वो लोग क्रिएट कर रहा है बना रहा है रास्ता सोता ऐसा बात करके वो लोग से गिरफ्तार करके वो लोग को अंदर करवा दो सबसे बेहतर होगा ये हमारा रिक्वेस्ट है अदुगा अखोई मणिपुर लेरिबा लॉ एंड ऑर्डर पाइबिरिबा दुगा ऑफिसर सिंह पुलिस लेरिबा मदी एनी सीएसओ सिंह मखोइगुमसे अथुबदा एफआईआर अमा पंसलगा मखोइसी अखोई गवर्नर का तानारगा डीजी तानारगा मखोइ सिंगसी अथुबदा लोगे सब चाबा पनिशमेंट पिहनगदबने प्रमोद सिंगुम्बा सिसे यामना साथीबा अदगी केकेएल दगी ngang इब सिंगसे मसी सुमाइनाय थमजगे अदुगा अमना इस्लाम हाइबसे अइना हाइब नतेको हिंदू की फावरबा आचार्य प्रमोद कृष्णन मागे अकाउंट संगगे येंगो अदुदा हाइबने करी इस्लाम से नफरत फैलाने वाला कह नहीं सकते इस्लाम से कोई नफरत संदोकनबा ngोन उल्टा तौनबने हाइब ngमोय हाइबसे अइना हाइब नते हिंदू दुना हाइबने हिंदू की पंडित सिंह हाइबने अमना नबी उतना तुम्हारा है नबी सी अखोगी नबी प्रोफेट लाम सिंह कुन मरी समथिंग से सिसुमाना याम फजाना क्लियरली ओइना सिंथाबी बने नबी नखोगी उतना नखोइना नबी नखोगी समथिंग लाई दुनिया दा मालेम से लाई है मैंने अखोई सु नबी दु थाजै है दुम सुमान पीरे अदुगा अफबा चुम्बा अखोगी मोहम्मद संदोमिबा
सिसु अखोगी आचार्य प्रमोद कृष्णम हिंदी की पंडित सिना हाइबनी मा हिंदू की सिना सार सिना हाइबनी करिएना दुनिया में सिख लाया है दुनिया दा तकपीरमिबा अफबगी हाइब तारे मालेम सिदा चन्ना कंगलोन मालेम सिदा हिंसा तोरंबा फत्तबा तोरंबा सिगे मयाम से ओंथोगा अफबदा अफबा अचुंबा तागंबसी कनानो प्रोफेट मोहम्मद सल्लल्लाहु अलैहि वसल्लम ने से आइन हाइब नते आचार्य प्रमोद कृष्णम नसो हाइबने आई वीडियो मथक तेंग बिरो ज्ञान ताद्रगसो आइना ट्रांसलेट तौबसु सोइबे यौरमनिना साना साना दुम येंग बिरो बदुला करी हाइब दुनिया दा मोहब्बत की नुसीनबा हाइबसी सिख लाया दुनिया में कनाना लाकवा कनान पुरकवा कनाना तंबीरमा प्रोफेट मोहम्मद सल्लल्लाहु अलैहि वसल्लम ना हाइबा अदुबु कवी इस्लाम हाइरिसी अदुगी फॉलो तौरिबसिंगदुनी इस्लाम हाइरिसी अदुना नंगुंबा ओजा नंगुंबा हाइरगे केकेलगी ओजा नंगुंबा प्रमोद कुंबा मथोंग मरम मोचोय वरे ngang टीवी डिस्कशन दा फम्मगा ngangbadi ngamjadramnena nakhoi अदुगुंबा अखोगी यामना लवाई मचा ताबा अनसिविलाइज होइबा जंगल की लाइफ ता लेबगी टाइप ता सुयाम चौखला मतमसिदा ngalak leite pet 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 tawgono madu taning de ngasi aina thariba life se sina roi boysalo aduga ai post su nangna caption ga iraga thaga le post su share tawri ai nangi post caption ai ngasi fo ke dawdame adu comment su nang changai tangai phadradi life se su nang yenga ga di join toro adu su challenge ni aina haiba nate ko se hindu gi nangna rss ki mathul machum chaba ama mai da leiba na khoina jo a third class a loiton da leiba na khoina jo muka mi gi ada kari afaw hindu wi sing du ne ngo asumba dharma maitai hoisono christian hoisono hindu hoisono isai hoisono sikh hoisono muslim hoisono ma gi dharma du bo seng na chatpo ra ga di mi gi dharma amu phu chai ro mi gi dharma da amu kutin jalo achaw achaw sing sin di islam da ngasi fo ba india manung si da kari gum am haiba utabra yengo ba research to bana sa sing do aina sing ngang tho ra ga di kari herakani Manipur adugi channabi du su noya RSS ki du karim su kana roi bano dis aina mamang du su hai kreba aduna silinau sing maga su yena birono nungdi nungai tre maram di youth mayam sing oda thajal eba link sing che screenshot tor thajal e messenger da whatsapp ta silinau sing sabar to biro amadi log eba process ngai si koi aduna log eba koi process ngai si log eba moi sing si phal laga mamang da hum phai dana ke kelgi adu maina मखोई गुम सिंग से फानबगी एफआईआर अम लॉन्च तौर हम कोई फाद्रगदी यारोय मरमदी से आइगी लाइव से एंगवीरिबा मणिपुर की लेरिबे एमएलए सिंग मिनिस्टर सिंग अमदी लॉ डिपार्टमेंट लेबिरिबा सिंग महाग न ngangiba ngalak leite ngangiba मखोई खरा से वै चोई लोली से मसी अथुबदा गिरफ्तार मखोई अथुबदा मखोई से फारगा लोगे पनिशमेंट पिबियो मरमदी मसी इखोई इंडिया से लोगी मखादा लेबनी अदुना इखोई से लोगी मखादा लेबनी अखोइना लाले मदुसु अखोई सो दम दंदी पिबियो ना थमजगे अदुना तंगाई फदना ओजा बसंता सरिया लो अदुसी अखोइगी अतोप अतोप मुस्लिम द वेरी काइंड ऑफ अखोइगी करी लैको मुस्लिम सिदा मखल से मुस्लिम द अखोइगी लैरिसे मालेम सिदा सनरिसी करमबनो हाइबा कांदा हनफी साफी मालिकी हमली सि मजहब मरी एनसु लैरि अखोइदा नंग खंगिरोसी अखोइसी हनफी चले Shia Sunni na sulairi Bohra communities na sulairi Muslim haibasida very kind of divided tawriye ba koi sida lairiye ba kari Hanafi Safi Maliki Hanbali na si sing chi nang na khangba na te ba akoi ji Hanafi chat pa kangu ne ba Imam Hanafi gi sugum maina Sharia kanun Arab ta chat pa kanun do khoi gi atopa da chat ta lai Muslim Islam mo ra su मफम दुगी लैरी दुगी मखा लो एंड ऑर्डर दुगी मखा पोन चटकदब सु लैरीबा सेकुलरिज्म हारिसी इंडिया से द कम्युनिटीज मैम मने लैरिसी हिंदू खके अजाबगी अपाम संविधान नते मुस्लिम खके अपाम संविधान नते क्रिश्चियन खके नते पुमन मक्सिना यारगा बाबा अंबेडकर खोगी मतम दुदगी सेमगा इंडिया से चटनबा यारे सिगी सी लो सी संविधान सी चटनगदम सी सिस्टम सी हाइना थममबनी अदुनि हुजिक चनरिसी नंगाइना सेमबा यारोयबा मीगिदा सरिया लो चलो अदु तवसी तवना हाइबदो अतोपदा हाइरंगबदी थेंगरंगनी मदु लैगुनि मणिपुर दे खोय पांगलम नदु हाइद्रि हाइसवाइरो हाइफम सुतोके इंडिया दा लैबनु सो हाइफम तोके अतोपै नैना रोसि मणिपुर की नैनसी इंडिया की नैनसी यूनिवर्सिटी चौखत थौरांगे अतोपगी अखोयगी
ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯅꯣꯏ ꯅꯆꯤꯟꯁꯤꯗꯒꯤ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯠꯁꯤꯡꯁꯤꯒꯤ ꯃꯥꯡꯒꯤ ꯃꯇꯥꯡꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯐꯪꯗ꯭ꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯉꯥꯌꯣꯛ ꯆꯐꯨꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯇ꯭ꯔꯦꯗꯇ ꯂꯂꯣꯟ ꯏꯇꯤꯛꯇ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕ ꯁꯨꯒꯨꯝꯕꯒꯤ ꯅꯆꯤꯟꯗꯨꯗꯒꯤ ꯉꯁꯤꯐꯥꯎ ꯋꯥ ꯑꯝꯇ ꯄꯟꯗꯦꯕ ꯄꯥꯡꯒꯜ ꯍꯥꯏꯔꯨꯔꯒ ꯃꯨꯁꯂꯤꯝ ꯑꯩꯈꯣꯏ ꯄꯥꯡꯒꯜꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯔꯒꯦꯕ ꯅꯈꯣꯏꯗ ꯀꯔꯤ ꯇꯧꯔꯒꯦꯕ ꯑꯩꯈꯣꯏ ꯅꯈꯣꯏꯗ ꯏꯁꯂꯥꯝ ꯑꯣꯜꯂꯣꯅ ꯅꯝꯃꯒ ꯇꯧꯈꯤꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯉꯁꯤꯐꯥꯎꯗ ꯀꯅꯥꯒꯨꯝꯕ ꯐꯥꯖꯤꯜꯂꯒ ꯃꯨꯁꯂꯤꯝ ꯑꯣꯟꯗꯕ ꯌꯥꯔꯣꯏ ꯀꯜꯃꯥ ꯁꯣꯜꯍꯟꯈꯤꯕ ꯌꯥꯎꯔꯕ꯭ꯔꯥ ꯀꯥꯟꯅꯗꯕ ꯄ꯭ꯔꯨꯐ ꯏꯚꯤꯗꯦꯟꯁꯁꯨ ꯂꯩꯔ ꯁꯔꯤꯌꯥ ꯀꯥꯅꯨ ꯅꯪ ꯀꯨꯔꯥꯟꯒꯤ ꯃꯦꯇꯔꯗ ꯅꯩꯅꯔꯨꯈꯤꯅꯣꯕ ꯅꯪꯒꯤ ꯙꯔꯃ ꯅꯪꯒꯤ ꯖꯥꯇꯤꯗꯨ ꯍꯥꯟꯅ ꯑꯝꯇ ꯅꯩꯅꯀꯣꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯗ ꯑꯋꯥꯕ ꯇꯥꯔꯤꯕ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯁꯦ ꯐ꯭री ꯃꯨꯚꯃꯦꯟ ꯑꯣꯏꯗ꯭ꯔꯤꯁꯦ ꯃꯁꯤ ꯍꯥꯟꯅ ꯅꯩꯅꯑꯣꯕ ꯃꯁꯤ ꯍꯥꯟꯅ ꯅꯩꯅꯑꯣꯕ ꯅꯀꯣꯛꯇꯨꯗ ꯑꯍꯜ ꯑꯣꯏꯔꯒ ꯑꯁꯨꯛ ꯌꯥꯝ ꯀꯣꯛ ꯕꯦꯔꯥ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯜꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯩꯅ ꯀꯌꯥ ꯐꯖꯅ ꯍꯥꯏꯔꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯦ ꯑꯣꯖꯥ ꯑꯗꯨ ꯆꯦꯟ ꯐꯖꯅ ꯍꯥꯏꯔꯦ ꯑꯗꯨ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯃꯥꯜꯂꯦ ꯒ꯭ꯌꯥꯟ ꯇꯥꯔꯒꯁꯨ ꯑꯃꯨꯛꯀ ꯅꯪꯒꯤ ꯋꯥꯍꯩꯗꯨꯗ ꯑꯃ ꯚꯤꯗꯤꯑꯣ ꯑꯃ ꯄꯣꯁ ꯇꯧꯁꯤꯜꯂꯒ ꯄ꯭ꯔꯨꯐ ꯂꯧꯕ ꯅꯪꯅ ꯊꯤꯔꯤꯁꯦ ꯄ꯭ꯔꯨꯐꯁꯤ ꯃꯅꯤꯄꯨꯔ ꯄꯥꯡꯒꯜꯗꯩ ꯀꯔꯤ ꯂꯩꯈ꯭ꯔꯒꯦꯕ ꯃꯅꯤꯄꯨꯔ ꯄꯥꯡꯒꯜꯗꯩ ꯄꯨꯊꯣꯔꯛꯑꯣꯕ ꯌꯥꯔꯦꯕ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯆꯨꯝꯃꯦ ꯂꯧꯔꯒꯦꯕ ꯃꯅꯤꯄꯨꯔ ꯄꯥꯡꯒꯜ ꯀꯅꯥꯅ ꯉꯁꯤꯗ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯗꯤꯕꯦꯠ ꯑꯃꯗ ꯁꯔꯤꯌꯥ ꯂꯣ ꯀꯥꯅꯨꯟ ꯁꯤ ꯇꯦꯛꯁꯤꯁ ꯂꯧꯒꯗꯕꯅꯤ ꯑꯗꯨ ꯂꯧꯒꯗꯕꯅꯤ ꯀꯅꯥꯅ ꯍꯥꯏꯈ꯭ꯔꯒꯦꯕ ꯀꯔꯝꯕ ꯁꯤ ꯑꯦꯁ ꯑꯣꯅ ꯄꯥꯡꯒꯜꯒꯤ ꯅꯠꯇ꯭ꯔꯒ ꯑꯟꯖꯨꯃꯟ ꯑꯣꯂꯃꯥꯏ ꯀꯦꯔꯥꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯂꯥꯔꯁꯤꯡꯅ ꯍꯥꯏꯈ꯭ꯔꯒꯦꯕ ꯄꯉꯥꯡ ꯉꯥꯡꯒꯅꯣ ꯑꯗꯨꯒ ꯄꯪꯇꯧꯁꯨ ꯇꯧꯒꯅꯣ ꯏꯁꯣꯔ ꯑꯩꯈꯣꯏ ꯅꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯉꯝꯕ ꯏꯁꯣꯔ ꯑꯃ ꯂꯩꯕꯅꯤ ꯂꯥꯟꯅ ꯌꯥꯝ ꯉꯥꯡꯉꯒꯁꯨ ꯁꯤꯡꯂꯤ ꯑꯃ ꯐꯥꯈꯤꯕ ꯅꯁꯥꯗꯣ ꯐꯩꯒꯩ ꯆꯠꯀꯅꯤ ꯑꯩꯅ ꯅꯪꯕꯨ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒꯁꯨꯀꯣ ꯏꯁꯣꯔꯒꯤ ꯃꯇꯝ ꯂꯥꯛꯄꯗ ꯋꯥꯔꯛꯄꯗꯗꯤ ꯃꯤꯑꯣꯏꯕ ꯑꯃꯐꯥꯎ ꯈꯥꯡꯕ ꯉꯝꯃꯣꯏ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕ ꯅꯨꯡꯁꯤꯕꯒꯤ ꯆꯔꯥ ꯊꯥꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩꯅ ꯅꯆꯥꯒꯨꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯄꯤꯔꯝꯕ ꯃꯦꯁꯦꯖꯁꯤ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯃꯩꯇꯩ ꯂꯩꯃꯤꯟꯅꯔꯤꯕ ꯖꯥꯇꯤ 35ꯁꯤ ꯑꯃꯠꯇꯅꯤ ꯃꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯀꯥꯏꯅꯕ ꯌꯥꯗꯦ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯦꯅ ꯁꯤꯒꯤ ꯃꯦꯁꯦꯖ ꯄꯤꯕ ꯀꯔꯤ ꯀꯥꯏꯒꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯝꯈ꯭ꯔꯤꯕ ꯇ꯭ꯔꯣꯄꯤꯛꯇꯣ ꯑꯆꯥꯔ꯭य ꯄ꯭ꯔꯃꯣꯗ ꯀ꯭ꯔꯤꯁꯅ ꯃꯥꯒꯤꯗꯤ ꯌꯦꯡꯉꯣ ꯃꯥꯒꯤ ꯕꯌꯥꯟꯁꯤꯡ ꯃꯥꯅ ꯉꯥꯡꯉꯤꯕ ꯁ꯭ꯄꯤꯆꯁꯤꯡ ꯌꯦꯡꯉꯣ ꯑꯩꯅ ꯂꯣꯏꯅ ꯁꯨꯅ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯤ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯕ ꯗꯨꯅꯤꯌꯥ ꯃꯥꯂꯦꯝꯁꯤꯗ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯁꯤ ꯍꯤꯟꯗꯨꯅꯐꯥꯎ ꯍꯥꯏꯔꯤꯅꯦ ꯔꯤꯁꯔꯁ ꯇꯧꯕ ꯃꯔꯝ ꯆꯥꯅ ꯃꯨꯍꯝꯃꯗ ꯍꯥꯏꯔꯤꯁꯦ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗ ꯍꯥꯏꯔꯤꯁꯦ ꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯅꯨꯡꯁꯤꯕꯒꯤ ꯀꯔꯝ ꯍꯥꯏꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖꯁꯤ ꯍꯤꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯀꯥꯅꯨꯟ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯁꯤꯛꯂꯥꯌꯥ ꯗꯨꯅꯤꯌꯥꯗ ꯍꯥꯏꯔꯤꯁꯦ ꯃꯥꯅꯅꯤ ꯄꯨꯕꯤꯔꯛꯑꯝꯃꯤꯕ ꯃꯥꯅꯅꯤ ꯇꯝꯕꯤꯔꯝꯃꯤꯕ ꯍꯥꯏꯔꯤꯁꯦ ꯇꯥꯛꯄꯤꯔꯝꯃꯤꯕ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯁꯤ ꯍꯤꯟꯗꯨꯒꯤ ꯑꯐꯥꯎꯕ ꯄ꯭ꯔꯃꯣꯗ ꯀ꯭ꯔꯤꯁꯅꯝꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝ ꯂꯩꯔꯤ ꯗꯣꯛꯇꯔ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯤꯟꯗꯨꯒꯤ ꯄꯟꯗꯤꯠ ꯑꯐꯥꯎꯕ ꯁꯥꯏꯟꯇꯤꯁꯀꯨꯝ ꯑꯣꯏꯔꯕ ꯁꯨꯝꯕꯁꯤꯡꯁꯦ ꯑꯃꯐꯥꯎꯕ ꯃꯨꯁꯜꯃꯥꯟꯗ ꯑꯦꯇꯦꯛ ꯇꯧꯔꯣꯏ ꯑꯗꯨꯒ ꯙꯔꯃ ꯍꯥꯏꯕꯁꯤ ꯅꯁꯥꯒꯤ ꯙꯔꯃꯗꯨꯕꯨ ꯍꯥꯟꯅ ꯆꯨꯝꯅ ꯅꯩꯅꯧ ꯆꯨꯝꯅ ꯊꯤꯌꯨ ꯅꯁꯥꯒꯤ ꯙꯔꯃꯗꯨꯕు ꯆꯥꯎꯈꯠꯍꯜꯂꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯅ ꯅꯍꯥꯛꯄꯨ ꯔꯦꯁꯄꯦꯛ ꯇꯧꯔꯛꯀꯅꯤ ꯙꯔꯃ ꯈꯨꯗꯤꯡꯃꯛꯇ ꯃꯤꯒꯤ ꯙꯔꯃ ꯑꯃ ꯆꯩꯌꯨ ꯍꯥꯏꯕ ꯂꯩꯇꯦ ꯃꯤꯒꯤ ꯙꯔꯃ ꯑꯃ ꯀꯔꯦꯝꯅꯧ ꯍꯥꯏꯕ ꯂꯩꯇꯦ ꯃꯤꯒꯤ ꯙꯔꯃ ꯑꯃꯗ ꯄ꯭ꯔꯦꯁꯔ ꯄꯤꯌꯨ ꯃꯤꯒꯤ ꯙꯔꯃ ꯑꯃꯗ ꯗꯤꯁꯇꯔꯕꯦꯟꯁ ꯇꯧ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯩ ꯉꯁꯤ ꯉꯥꯡꯉꯤꯁꯤꯗ ꯑꯩ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯝꯗ ꯀꯔꯤ ꯉꯥꯡꯒꯦꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯒꯤ ꯙꯔꯃꯗ ꯀꯔꯤ ꯉꯥꯡꯒꯦꯕ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤꯗ ꯉꯥꯡꯕ꯭ꯔꯥꯕ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤ ꯁꯨꯃꯥꯏꯅ ꯅꯪꯁꯨ ꯉꯥꯡꯉꯛꯑꯣꯕ ꯅ꯭ꯌꯨꯇ꯭ꯔꯦꯟꯗ ꯐꯖꯅ ꯃꯔꯝ ꯆꯥꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄꯗꯤ ꯄꯥꯡꯒꯜ ꯑꯁꯣꯏꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯃꯩꯇꯩꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯃꯁꯨ ꯌꯥꯎꯒꯅꯤ ꯃꯗꯨꯗꯤ ꯑꯁꯣꯏꯕꯗꯣ ꯃꯗꯨꯒꯤ ꯃꯤꯗꯨꯅ ꯁꯨꯃꯥꯏꯅ ꯁꯣꯏꯕꯅꯤ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯣ ꯍꯥꯏꯅꯁꯦꯕ ꯑꯗꯨꯅ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕ ꯅꯔꯩ ꯂꯂ ꯇꯧꯔꯒ ꯀꯨꯔꯥꯟꯒꯤ ꯑꯗꯨꯒꯤ ꯑꯁꯤꯒꯤ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ ꯅꯪ ꯃꯅꯨꯡꯒꯤꯁꯨ ꯈꯪꯗꯕꯗ ꯅꯪ ꯈꯪꯁꯨ ꯈꯪꯉꯝꯃꯣꯏ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯤꯗꯣ ꯍꯅꯐꯤ ꯁꯐꯤ ꯃꯥꯂꯤꯀꯤ ꯍꯝꯕ꯭ꯂꯤ ꯍꯥꯏꯁꯤ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯗ ꯆꯠꯅꯔꯤꯁꯦ ꯁꯤꯒꯤ ꯃꯖꯍꯕ ꯃꯔꯤꯁꯤꯅꯤ ꯆꯠꯂꯤꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤ ꯅꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯑꯗꯣ ꯃꯨꯁꯂꯤꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯁꯤꯗ ꯃꯨꯁꯂꯤꯝ ꯃꯌꯥꯝ खायदोꯛꯏ ꯑꯩꯈꯣꯏꯗ ꯂꯩꯔꯤꯁꯦ ꯍꯅꯐꯤꯅꯤ ꯍꯅꯐꯤ ꯍꯥꯏꯔꯤꯁꯤꯗ ꯑꯩꯈꯣꯏ ꯇꯦꯛꯁꯦꯁ ꯅꯝꯗꯅ ꯂꯧ ꯅꯝꯗꯅ ꯏꯁꯂꯥꯝ ꯁꯟꯗꯣꯛ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯌꯥꯎꯗꯦ ꯍꯥꯏꯕꯤꯗꯦ ꯑꯩꯈꯣꯏ ꯗꯥꯂꯤꯝꯁꯤꯡꯅ ꯇꯥꯛꯄꯤꯗꯦ ꯁꯤꯃ ꯌꯥꯅꯔꯁꯤ ꯅꯪ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯍꯦꯟꯅ ꯅꯪꯅ ꯋꯥꯔꯜꯒꯤ ꯃꯨꯁꯂꯤꯝ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯃꯣꯏꯗ ꯑꯗꯨꯒꯤ ꯑꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯦꯅ ꯅꯪꯅ ꯁꯨꯝ ꯑꯦꯛꯁꯄ꯭ꯂꯥꯅꯦꯁꯟ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯀꯔꯤ ꯂꯩꯒꯦꯕ ꯅꯪ ꯀꯔꯤ ꯈꯪꯗ꯭ꯔꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪ ꯃꯥꯂꯦꯝꯁꯤꯗ ꯀꯌꯥꯝ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯆꯠꯂꯒꯦꯕ ꯑꯈꯪꯕꯁꯨ ꯈꯪꯁꯨ ꯈꯪꯗꯕꯤꯗ ꯑꯈꯪꯕ ꯁꯥꯒꯅꯣ ꯑꯣꯖꯥ ꯀꯧꯕꯗꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯑꯆꯧꯕ ꯂꯤꯗꯔ ꯊꯤꯅ ꯉꯥꯡꯕꯗꯣ ꯑꯗꯨꯒꯤ ꯃꯤꯍꯨꯟꯗꯨ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯤꯍꯨꯟꯗꯨ ꯉꯥꯡꯕ ꯃꯇꯝꯗ ꯅꯃꯥꯏꯗꯨ ꯐꯤꯔꯨꯞ ꯈꯨꯝꯒꯅꯦꯕ ꯈꯪꯉꯕ ꯑꯩ ꯑꯣꯖꯥ ꯍꯥꯏꯔꯝꯕꯗꯩꯅꯦ ꯂꯥꯁꯇꯗꯤꯅꯦ ꯑꯩ ꯑꯀꯥꯝꯄꯦꯠ ꯉꯥꯡꯈꯤꯅꯦꯕ ꯇꯣꯛꯄꯤꯌꯣ ꯂꯦꯞꯄꯤꯌꯣ ꯅꯨꯡꯁꯤꯅꯕꯗ ꯄꯩꯁꯥ ꯇꯤꯡꯗꯕꯅꯤ ꯅꯨꯡꯁꯤꯅꯕ ꯁꯟꯗꯣꯛꯄꯤꯌꯣ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯁꯟꯗꯣꯛꯄꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯀꯔꯝꯍꯥꯏꯅ ꯂꯣꯏꯁꯤꯟꯁꯤꯒꯦ ꯃꯅꯤꯄꯨꯔꯗ ꯐ꯭री ꯃꯨꯚꯃꯦꯟ ꯐꯪꯗ꯭ꯔꯤꯁꯤ ꯀꯔꯝꯍꯥꯏꯅ ꯐꯪꯍꯟꯒꯗꯒꯦ ꯁꯤ ꯈꯜꯂꯣ ꯃꯩꯇꯩ ꯖꯥꯇꯤꯁꯤ ꯍꯧꯖꯤꯛ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ
इरमदमसी मणिपुर मैतैना मेजोरिटी और करिगिनो अखोइना लंबी मखादा चटपा याद्रि सि कोक थाथौना सादो पांगन सुमुक चावबा पांगन पिखरबा कम्युनिटी सिदा नकोक थाथरा कैम कानारोय अखोइना लेबाक थुगाइबसु ngमोय लेबाक दै अखोइ ngसिबो थुगाइगेसु खनदे मैतै सिलिनाव दै अखोइ ताथि तवैना तौगिबसु लैते कई तौखरगे बे अखोइना अखोइना पांगन समाज सिना ngसिबो दै अखोइना मैतै अखोइगी मणिपुर सि काइना ngai कई तौखरगेबा अदुना नंगना खंगदोबा अमरा आदगी मयांगसिंगी मखोइगी महिक भाइरस सिंगदो इंडिया मनुंगदा संदोकपा याद्रबा चन्नद्रबदो मणिपुरदा इकोइगी हिंदी जी खरा कम मोयना नंगना दुइदुदा अमुक तौबिरनोबा मित्रंग कैथेन फंबिगनोबा मियामदा म्यूजिक सानरगा मियामदा लीडर साबगी थबकि तोपिरोबा नरिल लेरगा नंग टीवी डिबेट अमदा फमगा अमता ngangoba अखोइदी डिबेट तुगी नत्तबिदा अखोइदी मिरमदा लैरे अखोइ ngasi फो मिगी कम्युनियन मिगी धर्म की nganग्द्रियबा आई nganगसी कमन प्लेटफॉर्म ने फेसबुक हारिसी इंस्टाग्राम हारिसी सिदा nganगसी कमल लोइबा वारी नेबा अखोइना हारिसी यामना रिक्स ओइबा मिगी धर्म अमबो मैतै की धर्म दुबो लालेना हिंदू की धर्म दुबो लाले हैबा आइंगोदा इतिक नत्रियबा मधु हाइबा ngambagi इतिक लैतेबा मधु हाइबा ngam अगदी सिदा nganगबा यारोयबा सोशल दा इहुइ अंगावबदो ngawra खोंगबा यारोयबा अदुदी इकोगी स्टेट मीडिया लेरी नेशनल मीडिया लेरी सिदा नंग डेबेट फममोबा सीएसओ मैम इंटेलेक्चुअल मैम स्कॉलर मैम सिंग सिदा हंगमोबा नंग डेबेट अम सिल्लोबा नोटिस विंडो दो वगैरह टॉम टीवी दो वगैरह एलाइव टीवी दो वगैरह नंग अमदा सिल्लोबा अदुना वजाबा संता खरा ज्ञान तबियो नंग अहनली इपागुंबनी आई रेस्पेक्ट काइनिंग दे पिट 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 प्रमोट सिंग दुदी अवालोते मादि नो रेस्पेक्ट आई हौरामिसी पिट 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 सम अखोइगी मैरिक पिदगी मैसाव बि हरकनबा तौगनोबा मणिपुर लान थोलकनि जि खंगौब्रो जाति गुदिंबक लान थोकनबा सिलजि करिगिनोबा सी बाय सिदी वन डे विल बी श्योर वन डे डाई आल्सो यू आर विल बी श्योर वन डे डाई आइसु सिगनी नंगसु सिगनी सी बाय जी श्योरनी नोम सिरदमनी अदुगा पांगल इस्लाम लाइनिंग चलिसिंगसे मिसिंग यामजद्रगसु को अखोइ खांगबा याबा सबर हाइसिने अखोइ इमान तंखायमने अखोइ अदुम तौगनी अदु तौबतबो तंगाई फरक्तना अइना हाइजनिंगबदी को तंगाई फदना हेंजलागदी सुम हेंजलागदी दखोइगुम खरासिगसु अखोइदा अदुम चैलेंज तौबा यायबा अखोइ ngasi फो युथ मयामसी नंगना ngangiba नखोइ ngangido थमोइ चाकपा मयाम यावरिबा युथ मयामसे आइंगोंदा पिरेइबा मेसेज अदै नंगा थानाबा स्क्रीनशॉट मयामसी चाइरेबा नंग हलोरबने है मिदा अंगांग अमना नंगोन नचिन थिरासु नंग फजना ए इनाउसा इचासा नंग अदु हाइगनो ना फजना तौगदमनेबा नंग सरिया लो होइसि नंग करिनो सरिया लो होइसि आइन हाइरे नंगोन क्लियरेशन पीरे आइसु एज ए प्रेसिडेंट नि ऑर्गेनाइजेशन लमगी मणिपुर दा सरिया लो लेते इंडिया दा इखोइ दा लेते नंगोन दा इखोइ नमदन टैक्सेस लौगे हाइबगी लो लेते नंगोन दा इखोइ नमदन इस्लाम काबुल तो हाइबगी लो लेते हाइबा खोइदा सिदै हेना नंग करि क्लियर पियोगेबा हंगरो नंग ओलमाम दा संगा आइन हाइसि लालमसु नंग आई कईनो नंग पिनिंग बदन डी एम पी ओबा लाइतेबा खोजिदा आ फॉरेन की अतोप अतोप की कंट्री की नंग सिदा पुसलागा नंगना अखोइदा nganगनोबा अदुना ओजाबा संतदा नतबा प्रमोद सिंह लैबा अखोइगी वचोइ ngangliba सिंह खुदक्तगी लेपियो तुंगदा अदुगा मैतैगी सिलिनाउ सिंह सीएसओ सिंह आदगी लैरिबा अखोइगी लो पाइबिरिबा लो एंड ऑर्डर दा लैबिरिबा सो सांगसिंग नखोय अमतंग एंजलगा मखोइगुम समतंग पिकअप तौबिरगा मखोइ सिंग मरान लोगे सब चाबा दंदी पिबियो मसी आई हम्बल रिक्वेस्ट नि ऑनरेबल गवर्नर अमदी डीजी अमदी पुलिस डिपार्टमेंट लैरिबा आईजी लैरिबा एसपी सिगी लैरिबा अखोइगी डिप्यूटी कमिश्नर डीसी लैरिबा मयाम से सिदा हम्बल रिक्वेस्ट नि मखोइगुम सि फारागा लोकप नमसल लोगे दंदी पियो मखोइगुम्बसिना नि इरांग थोखलिसि अदुना मसी आई ngarangsो ऑनरेबल गवर्नर की फेस मागी पर्सनल दा अमदी थाजाखरबनी आई एप्लीकेशन अमदी आई थाजनखिबनी मदुगिदो सेंगना हारकांदा एक्शन जी अखोइगी लैरिबा सीएसओ पांगन गिसु लीडर सिंग लैरिबा सिंग मखोइ म्यामजु थोकपिरागा मसीगिसि मखोइगुम्बसि अखोइगी यूथ सिंग सिददी आई खांगबा ngame angang sing hogolaiba ama mai I phariba thogolaiba mayam sida makoina
ꯑꯩꯈꯣꯏ ꯃꯩꯇꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕꯔꯅꯤꯡ ꯏꯁꯨ ꯑꯃ ꯁꯥꯒꯠꯅꯕ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯅꯕꯒꯤ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔ ꯂꯩꯔꯦꯕ ꯃꯥꯅ ꯉꯥꯡꯉꯤꯁꯤꯗ ꯀꯔꯤ ꯚꯦꯂꯨꯑꯦꯕꯜ ꯌꯥꯎꯔꯤꯒꯦꯕ ꯏꯔꯝꯗꯝꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯋꯥꯍꯩ ꯑꯃ ꯌꯥꯎꯔꯤꯒꯦ ꯄꯔꯃꯣꯟꯅ ꯉꯥꯡꯕꯗ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯕꯁꯟꯇꯅ ꯉꯥꯡꯕꯗ ꯏꯔꯝꯗꯝꯒꯤ ꯌꯥꯏꯐꯔꯦꯗꯤ ꯍꯥꯏꯌꯦꯕ ꯌꯥꯏꯐꯔꯤꯁꯦ ꯃꯌꯥꯡꯅ ꯍꯥꯏꯕ ꯃꯣꯏꯗꯣ ꯍꯥꯏꯔꯝꯃꯒ ꯌꯥꯏꯐꯔꯦ ꯍꯥꯏꯕꯅꯤ ꯏꯔꯝꯗꯝꯒꯤ ꯀꯔꯤ ꯌꯥꯎꯔꯤꯒꯦꯕ ꯍꯥꯏꯔꯤꯗꯨꯗ ꯏꯔꯝꯗꯝꯒꯤ ꯀꯥꯟꯅꯅꯕ ꯀꯔꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯒꯤ ꯀꯥꯟꯅꯅꯕ ꯀꯔꯤꯅꯣ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯒꯤ ꯀꯥꯟꯅꯅꯕ ꯀꯔꯤ ꯍꯥꯏꯔꯤꯒꯦꯕ ꯃꯥꯅ ꯉꯥꯡꯉꯤꯗꯨꯗ ꯃꯨꯟꯅ ꯑꯝꯇꯪ ꯃꯌꯥꯝꯅꯁꯨ ꯈꯟꯊꯕꯤꯌꯨ ꯃꯣꯏꯒꯨꯝꯕꯁꯤꯗꯤ ꯃꯈꯣꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒ ꯄꯅꯤꯁꯃꯦꯟ ꯄꯤꯍꯟꯒꯗꯕ ꯅꯠꯇ꯭ꯔꯗꯤ ꯚꯥꯏꯔꯁꯁꯤ ꯃꯣꯏꯅ ꯑꯃꯨꯛ ꯃꯊꯪ ꯁꯦꯝꯃꯝꯒꯅꯦꯕ ꯃꯣꯏ ꯁꯤꯔꯝꯗꯥꯏ ꯌꯧꯔꯦ ꯉꯥꯎꯔꯣ ꯂꯣꯜꯂꯝꯃꯒꯦꯅ ꯂꯣꯜꯂꯤꯕ꯭ꯔꯁꯨ ꯈꯪꯗ꯭ꯔꯦꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏꯗꯤ ꯋꯥꯀꯥꯏ ꯍꯧꯔꯝꯃꯒꯦ ꯁꯤꯔꯁꯨ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏ ꯁꯩꯇꯥꯟꯅ ꯍꯥꯏꯕ ꯃꯣꯏꯁꯤ ꯌꯥꯔ ꯆꯠꯈ꯭ꯔꯒꯦꯅ ꯈꯜꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯕ ꯁꯩꯇꯥꯟ ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯁꯤ ꯁꯩꯇꯥꯟ ꯑꯣꯜꯂꯤꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯁꯤ ꯁꯩꯇꯥꯟꯅ ꯇꯧꯍꯟꯕꯅꯤ ꯑꯗꯨꯅ ꯁꯩꯇꯥꯟꯅꯤ ꯅꯈꯣꯏꯅ ꯉꯥꯡꯉꯤꯁꯤꯡ ꯁꯩꯇꯥꯟꯒꯤ ꯋꯥꯠ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯌꯥꯝꯅꯁꯨ ꯀꯟꯅ ꯉꯥꯡꯅꯤꯡꯗꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯊꯝꯖꯔꯤꯕ ꯂꯥꯏꯐꯁꯤꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯌꯦꯡꯉꯦ ꯈꯜꯂꯣ ꯅꯪ ꯌꯦꯡꯗꯤ ꯌꯦꯡꯉꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩ ꯈꯪꯉꯤ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯤꯗ ꯖꯣꯏꯟ ꯇꯧꯔꯛꯑꯣꯕ ꯑꯩ ꯀ꯭ꯂꯤꯌꯥꯔꯦꯁꯟ ꯄꯤꯒꯦ ꯑꯩ ꯌꯥꯝ ꯉꯥꯡꯅꯤꯡꯗ꯭ꯔꯦꯕ ꯅꯪ ꯖꯣꯏꯟ ꯇꯧꯔꯛꯑꯗꯤ ꯑꯩ ꯉꯥꯡꯒꯦ ꯈꯟꯕꯅꯦꯕ ꯁꯤꯗꯗꯤ ꯅꯪꯉꯣꯟꯗ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯒꯨꯝ ꯑꯣꯏꯔꯕꯒꯨꯝ ꯐꯤꯕꯝꯅꯦꯕ ꯅꯪ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯦ ꯅꯪꯅ ꯁꯨꯝ ꯚꯤꯗꯤꯑꯣꯗꯣ ꯇꯞꯊ꯭ꯔꯦ ꯁꯨꯝ ꯂꯩꯈꯠꯂꯛꯄ ꯑꯃꯨꯛꯀ ꯌꯥꯎꯔꯛꯑꯦꯕ ꯅꯪꯁꯤ ꯁꯔꯤꯌꯥ ꯂꯣꯗꯨ ꯏꯟꯗꯤꯌꯥꯗ ꯂꯩꯇꯦ ꯍꯥꯏꯕ ꯁꯤ ꯀ꯭ꯂꯤꯌꯥꯔꯦꯁꯟꯅꯦꯕ ꯑꯩꯅ ꯄꯤꯔꯤꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅꯁꯨ ꯁꯔꯤꯌꯥ ꯂꯣꯗꯣ ꯁꯔꯤꯌꯥ ꯂꯣꯅ ꯅꯪꯅ ꯇꯦꯛꯁꯦꯁꯀꯨꯝꯕꯒꯤ ꯂꯣꯁꯤ ꯃꯈꯜ ꯌꯥꯝꯃꯦꯕ ꯇꯦꯛꯁꯦꯁꯀꯨꯝꯕ ꯂꯧꯕ ꯅꯝꯗꯅ ꯑꯗꯨ ꯑꯩꯈꯣꯏ ꯌꯥꯗꯦ ꯑꯗꯨ ꯑꯩꯈꯣই ꯐꯣꯂꯣ ꯑꯗꯨ ꯌꯥꯅꯔꯁꯦꯕꯁꯤ ꯑꯩꯈꯣꯏ ꯄꯥꯡꯒꯜꯗ ꯑꯗꯨ ꯌꯥꯗꯦ ꯇꯧꯔꯣꯏꯕꯗꯣ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯃꯁꯦꯟꯗꯁꯨ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯁꯇꯁꯨ ꯑꯗꯨ ꯇꯧꯔꯣꯏꯕ ꯇꯧꯕ ꯌꯥꯗꯦꯕ ꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯦꯕ ꯀꯔꯤꯅꯣꯕ ꯅꯪꯅ ꯃꯈꯥ ꯀꯣꯏꯁꯟꯁꯤ ꯅꯪꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜꯁꯤꯗ ꯍꯥꯏꯔꯒꯗꯤ ꯄꯥꯕ꯭ꯂꯤꯛꯇ ꯌꯨꯠꯁꯤꯡꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯀꯅꯦꯕ ꯅꯪꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯤꯡꯉꯤꯕ ꯅꯈꯣꯏꯅ ꯃꯄꯥꯜꯒꯤꯁꯤꯡꯁꯤꯅ ꯏꯟꯁꯜꯂꯒ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯊꯣꯛꯏꯁꯨꯃꯥꯏꯅ ꯄꯥꯡꯒꯜꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯍꯟꯅꯤꯡꯉꯤꯗꯣ ꯑꯣꯏꯊꯣꯛꯑꯣꯏꯕꯗꯣ ꯏꯝꯄꯣꯁꯤꯕꯜ ꯅꯦꯕꯔ ꯑꯩꯈꯣꯏ ꯕꯦꯛ ꯆꯠꯀꯅꯦꯕ ꯑꯗꯨ ꯆꯠꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯔꯛꯄꯅꯤ ꯂꯩꯒꯅꯦꯕ ꯅꯪꯒꯨꯝꯕ ꯑꯃꯅ ꯉꯥꯡꯉꯒ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒ ꯊꯤꯅꯕ ꯌꯥꯕ ꯅꯠꯇꯦꯕ ꯅꯈꯣꯏꯅ ꯁꯥꯒꯠꯅꯤꯡꯂꯤꯕ ꯑꯦꯖꯦꯟꯗꯥ ꯅꯈꯣꯏꯒꯤ ꯍꯥꯏꯗꯦꯟ ꯑꯦꯖꯦꯟꯗꯥꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯦꯕ ꯑꯥꯏ ꯅꯣ ꯑꯗꯨ ꯁꯤꯗꯗꯤ ꯑꯩꯅ ꯐꯣꯡꯅ ꯍꯥꯏꯔꯔꯣꯏ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯑꯗꯨ ꯂꯣꯏ ꯈꯪꯉꯤ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏꯁꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯈꯪꯉꯤꯕꯅꯤ ꯅꯈꯣꯏꯁꯤ ꯅꯪꯅ RSSꯒ ꯇꯤꯟꯅꯕꯗꯨ ꯃꯥꯏꯅ RSS ꯅꯠꯇꯕ ꯏꯟꯗꯤꯌꯥꯗ ꯁꯪꯒꯊꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅꯤ ꯑꯩꯒ ꯇꯤꯟꯅꯔꯤꯁꯤ ꯂꯣꯏꯅꯔꯤꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯒꯦꯔꯥ ꯅꯈꯣꯏꯅ ꯀꯔꯤ ꯇꯧꯔꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯑꯁꯤ ꯑꯁꯨꯛ ꯃꯇꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯅꯤ ꯑꯦꯗꯚꯥꯟꯁ ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯍꯩꯄꯥ ꯁꯥꯒꯅꯣꯕ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯁꯥꯕꯗꯨ ꯀꯥꯟꯅꯔꯣꯏꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀꯔꯤ ꯊꯣꯛꯏꯃꯣꯁꯦ ꯑꯩꯈꯣꯏꯗꯤ ꯇꯛ ꯊꯤꯜꯂꯒ ꯉꯥꯡꯄ ꯉꯝꯕ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯑꯕ ꯅꯔꯤꯜ ꯂꯩꯔꯗꯤ ꯅꯪ ꯖꯋꯥꯕ ꯄꯤꯌꯣꯕ ꯑꯆꯥꯔ꯭य ꯄꯔꯃꯣꯇꯤꯁꯝꯅ ꯍꯥꯏꯔꯤꯕꯗꯣ ꯑꯝꯇ ꯀꯛꯑꯣꯕ ꯑꯩꯗꯤ ꯂꯥꯏꯐꯁꯤꯗ ꯍꯤꯠꯇ ꯉꯥꯡꯕꯁꯤꯗ ꯑꯩ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯀꯛꯑꯣꯕ ꯅꯪ ꯑꯝꯇ ꯃꯥꯂꯦꯝꯁꯤꯗ ꯗꯨꯅꯤꯌꯥꯁꯤꯗ ꯆꯠꯅ ꯀꯥꯡꯂꯣꯟ ꯅꯨꯡꯁꯤꯕꯒꯤ ꯕꯦꯐꯥꯔ ꯑꯗꯕꯁꯤ ꯀꯅꯥꯅ ꯄꯨꯔꯛꯄꯅꯣ ꯍꯥꯏꯁꯤ ꯍꯤꯟꯗꯨꯒꯤ ꯄꯟꯗꯤꯠꯇꯨꯅ ꯐꯥꯎ ꯍꯥꯏꯔꯤꯑꯕ ꯁꯤꯈ ꯂꯥꯌꯥ ꯍꯦ ꯗꯨꯅꯤꯌꯥꯗ ꯃꯥꯅꯅꯤ ꯗꯤꯟ ꯐꯦꯂꯥꯌꯥ ꯍꯦ ꯃꯥꯅ ꯗꯤꯟꯁꯤ ꯁꯟꯗꯣꯛꯍꯜꯂꯝꯕꯅꯦꯅ ꯁꯤꯐꯥꯎꯕ ꯍꯥꯏꯔꯤꯑꯕ ꯃꯁꯥꯅꯁꯨ ꯔꯁꯨꯂꯜꯂꯥꯅ ꯃꯁꯥꯅꯐꯥꯎ ꯁꯛꯏꯑꯕ ꯃꯔꯤꯐꯠꯇꯣ ꯅꯥꯠ ꯑꯣꯏꯅ ꯏꯁꯣꯔ ꯍꯥꯏꯁꯦ ꯑꯃꯈꯛꯇꯅꯤ ꯒꯣꯗ ꯏꯁ ꯋꯥꯟ ꯑꯩꯅ ꯑꯄꯥꯝꯕ ꯆꯠꯅꯕꯩ ꯋꯥꯅꯤ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ ꯃꯤꯉꯣꯟꯗ ꯃꯇꯝꯁꯤꯗ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯅꯤ ꯀꯔꯝꯕ ꯙꯔꯃꯅ ꯐꯔꯤꯅꯣ ꯀꯔꯝꯕꯅ ꯐꯠꯇꯕꯅꯣ ꯍꯥꯏꯁꯤ ꯃꯥꯂꯦꯝꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯣꯟꯊꯣꯛꯀ ꯑꯣꯟꯁꯤꯟꯒ ꯃꯥꯏ ꯑꯁꯨꯝꯕ ꯊꯤꯅꯔꯒ ꯍꯧꯖꯤꯛꯇꯤ ꯈ꯭ꯔꯤꯁꯇꯦꯟꯗꯩ ꯃꯨꯁꯂꯤꯝ ꯃꯌꯥꯝ ꯑꯣꯟꯁꯜꯂꯛꯄ ꯑꯇꯣꯞꯄꯗꯩ ꯃꯌꯥꯝ ꯑꯣꯟꯁꯜꯂꯛꯄ ꯊꯦꯡꯅꯔꯤꯁꯤꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯌꯦꯡꯉꯣ ꯑꯣꯝ ꯕꯤꯔꯂꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯂꯧꯔꯤꯁꯦ ꯁ꯭ꯄꯤꯀꯔ ꯑꯣꯝ ꯕꯤꯔꯂꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯐꯥꯎꯕ ꯃꯨꯁꯂꯤꯝ ꯅꯠꯇ꯭ꯔꯣ ꯂꯧꯔꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯄꯤꯀꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯑꯣꯏꯔꯤꯁꯤꯒꯦ ꯑꯗꯒꯤ ꯑꯗꯨꯇ ꯅꯠꯇꯦ ꯌꯥꯝꯃꯤ RSSꯀꯤ ꯃꯃꯤꯡ ꯑꯩ ꯕꯥꯏꯍꯠ ꯂꯩꯇꯦ ꯑꯩꯒꯤ ꯄꯣꯁꯇ ꯑꯗꯨꯁꯨ ꯂꯩꯕꯅꯦ ꯑꯗꯨꯏ ꯃꯆꯥꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯃꯨꯁꯂꯤꯝꯗꯅꯤ ꯂꯩꯔꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯝꯃꯨꯅꯦꯟ ꯋꯥ ꯉꯥꯡꯕ ꯃꯨꯁꯂꯤꯝ ꯑꯦꯟꯇꯤ ꯑꯣꯏꯕ ꯑꯗꯨꯏ ꯃꯆꯥꯅꯨꯄꯤꯗꯨ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯗꯅꯤ ꯂꯩꯔꯤꯁꯤ ꯅꯨꯡꯁꯤꯅꯕꯗ ꯙꯔꯃ ꯖꯥꯠ ꯂꯩꯇꯕꯅꯤ ꯙꯔꯃ ꯍꯥꯏꯁꯦ ꯑꯩꯅ ꯇꯧꯕ ꯑꯩꯅ ꯆꯨꯝꯅ ꯇꯧꯔꯦ ꯑꯗꯨ ꯑꯗꯨꯒꯤ ꯙꯔꯃꯗꯣ ꯑꯆꯨꯝꯕꯅꯦꯅ ꯈꯟꯅꯕ ꯃꯇꯝꯅꯤ ꯑꯩ ꯁꯣꯏꯗ꯭ꯔꯕ
ꯅꯁꯥꯗꯣ ꯑꯩꯈꯣꯏꯒꯤ ꯅꯁꯥꯗꯨꯅ ꯎꯅꯤꯡꯉꯤꯕ ꯅꯍꯥꯛꯅ ꯃꯦꯡꯅ ꯇꯞꯅ ꯏꯪꯅ ꯌꯥꯏꯐꯔꯦ ꯈꯨꯔꯨꯝꯖꯔꯤ ꯏꯀꯣꯛ ꯅꯣꯟꯖꯔꯤꯅ ꯇꯧꯔꯒ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯜ ꯀꯧꯋꯦꯕꯗꯣ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯕꯅꯦꯕꯗꯣ ꯇꯧꯕꯤꯒꯅꯣ ꯂꯦꯞꯄꯤꯌꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯀꯦꯜ ꯑꯃꯗꯤ ꯃꯩꯇꯩ ꯂꯤꯄꯨꯜ ꯑꯅꯤꯁꯤ ꯄꯤꯠ ꯋꯥꯁꯣꯏ ꯉꯥꯡꯉꯤꯁꯤ ꯃꯁꯤ ꯇꯧꯕꯤꯒꯅꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯚꯣꯏꯁ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯜꯂꯣ ꯁꯦꯡꯅ ꯋꯥꯐꯝ ꯌꯥꯝ ꯊꯝꯅꯤꯡꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯏꯔꯝꯗꯝꯒꯤ ꯑꯋꯥꯕꯅ ꯈꯝ ꯊꯦꯡꯉꯕ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯥꯌꯣꯛꯅꯗꯅ ꯍꯧꯖꯤꯛꯁꯤ ꯂꯣꯏꯅ ꯌꯨꯝ ꯀꯩ ꯄꯥꯡꯒꯜ ꯂꯩꯕ ꯂꯩꯇꯦ ꯃꯩꯇꯩ ꯂꯩꯇꯦ ꯂꯣꯏ ꯋꯥꯔꯒ ꯂꯩꯔꯤꯕ ꯂꯥꯟꯁꯤꯅ ꯑꯃꯨꯛ ꯍꯟꯖꯤꯜ ꯑꯃꯨꯛ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯅ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯂꯩꯔꯤꯕ ꯏꯔꯝꯗꯝꯁꯤꯗ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯀꯝꯃꯨꯅꯦꯜꯒꯤ ꯋꯥꯍꯩ ꯅꯠꯇ꯭ꯔꯗꯤ ꯑꯋꯥꯕꯁꯤꯡꯁꯤꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯣꯁ ꯑꯃ ꯇꯧꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯀꯝꯃꯨꯅꯦꯜꯒꯤ ꯑꯣꯏꯕ RSSꯒꯤ ꯋꯥꯈꯜꯂꯣꯟ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯔꯤꯂꯤꯖꯟꯒꯤ ꯑꯣꯏꯕ ꯁꯨꯝꯕꯁꯤꯡꯁꯤ ꯀꯥꯟꯅꯁꯨ ꯀꯥꯟꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯒꯨꯝ ꯅꯪꯗꯤ ꯂꯥꯏꯔꯗꯅ ꯏꯁꯂꯥꯝ ꯍꯥꯏꯔꯤꯁꯦ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏ ꯑꯁꯦ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕꯁꯤꯡꯁꯤ BJP ꯁꯔꯀꯥꯔꯗꯨ ꯐꯥꯎꯕ ꯐꯦꯜ ꯇꯥꯈ꯭ꯔꯅꯤ ꯋꯥꯔꯛ ꯐꯣꯔ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯩꯈꯣꯏꯗ ꯂꯥꯟꯗꯕꯅꯦꯅꯀꯣ ꯔꯣꯠꯇ ꯂꯣꯏꯅ ꯊꯣꯛꯂꯛꯏꯅꯤ ꯆꯥꯛ ꯅꯤꯕ ꯃꯤꯐꯥꯎ ꯊꯣꯛꯂꯛꯏꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯑꯃ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯦ ꯅꯪ ꯁꯤ ꯑꯃꯁꯨ ꯈꯪꯖꯤꯜꯂꯣ ꯌꯨꯅꯤꯇꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏ ꯑꯆꯨꯝꯕꯩꯗꯃꯛꯇꯅꯤ ꯑꯔꯥꯟꯕꯗ ꯅꯠꯇꯦ ꯋꯥꯛꯐꯒꯤ ꯕꯤꯜꯗꯣ ꯋꯥꯛꯐꯒꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯟ ꯃꯨꯁꯂꯤꯝ ꯍꯥꯞꯄꯛꯀꯅꯤ ꯑꯃꯐꯥꯎ ꯃꯋꯥ ꯂꯧꯈꯤꯗ꯭ꯔꯃꯤ ꯑꯗꯨ ꯐꯥꯎꯕ ꯉꯝꯕ ꯆꯦꯂꯦꯟꯖ ꯇꯧꯕ ꯉꯝꯕꯅꯤ ꯅꯪꯒꯤ NDA ꯁꯔꯀꯥꯔ BJP ꯇꯧꯒꯦ ꯍꯥꯏꯕꯇ ꯇꯧꯕ ꯉꯝꯃꯤꯕ ꯄꯩꯁꯥ ꯁꯤꯟꯗꯣꯛꯀꯦꯔ ꯁꯤꯟꯗꯣꯛꯄ ꯉꯝꯃꯤꯕ ꯑꯦꯅꯤ ꯕꯤꯜ ꯄꯥꯁ ꯇꯧꯒꯦꯔ GST ꯍꯦꯟꯒꯠꯀꯦꯔ ꯉꯝꯃꯤꯗꯣ ꯑꯩꯈꯣꯏꯒꯤꯗ ꯉꯝꯃꯣꯏ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯀꯗꯧꯔꯤꯃꯤ ꯏꯟꯗꯤꯌꯥꯗꯅꯦ ꯑꯩꯈꯣꯏꯁꯨ ꯐꯥꯒꯤ ꯅꯠꯇꯦ ꯏꯟꯗꯤꯌꯥꯗ ꯏꯄꯥ ꯏꯄꯨ ꯀꯌꯥꯁꯤꯅ ꯇꯥꯖ ꯃꯍꯜ ꯀꯅꯥꯅ ꯁꯥꯔꯝꯒꯦ ꯂꯥꯜ ꯀꯤꯂꯥ ꯀꯅꯥꯅ ꯁꯥꯔꯝꯒꯦ ꯑꯅꯥꯟꯕ ꯃꯐꯝꯁꯤꯡꯁꯤ ꯂꯣꯏꯕ ꯃꯐꯝꯁꯤꯡꯁꯤ ꯀꯅꯥꯅ ꯁꯥꯔꯝꯒꯦ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯅ ꯁꯥꯔꯝꯕꯅꯤ ꯃꯨꯁꯂꯤꯝꯅ ꯁꯦꯝꯃꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯛ ꯌꯥꯝ ꯂꯩ ꯈꯪꯉꯕ ꯏꯟꯗꯤꯌꯥꯁꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯅꯤꯡꯊꯧ ꯄꯥꯜꯂꯝꯃꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯄꯪꯁꯤꯡꯁꯨ ꯑꯩꯈꯣꯏꯗ ꯁꯤꯡꯅꯔꯛꯀꯅꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯉꯁꯤ ꯊꯣꯛꯂꯛꯏꯁꯦ ꯃꯃꯥꯡꯗ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯅ ꯉꯥꯡꯕꯗ ꯔꯤꯑꯦꯛꯁꯟꯅꯔꯤ ꯃꯌꯥꯝ ꯊꯣꯛꯂꯛꯄꯅꯤ ꯉꯥꯡꯊꯣꯛꯍꯜꯂꯛꯀꯅꯣ ꯑꯗꯨꯗ ꯀꯤꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯤꯡꯉꯤꯁꯤ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁ ꯁꯤꯒꯤ ꯑꯅꯤꯁꯤ ꯑꯩꯈꯣꯏ ꯊꯥꯖꯔꯒ ꯍꯤꯡꯖꯕꯅꯦ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣ ꯁꯤꯅ ꯌꯥꯗꯕ ꯊꯕꯛꯁꯨ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯝꯇꯦ ꯍꯔꯥꯝꯅꯤ ꯁꯤ ꯂꯣꯅ ꯌꯥꯗꯕ ꯊꯕꯛꯁꯤ ꯇꯧꯕꯁꯦ ꯍꯔꯥꯝꯅꯦꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯤꯃꯤ ꯍꯔꯥꯝ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯏꯁꯂꯥꯝ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯤꯃꯤ ꯑꯗꯨ ꯆꯥꯔꯗꯤ ꯑꯗꯨꯅ ꯃꯇꯥꯡ ꯃꯇꯝ ꯁꯨꯝ ꯀꯩꯗꯧꯔꯒ ꯀꯛꯁꯥꯕꯤ ꯇꯧ ꯁꯥꯗꯅ ꯊꯤꯟꯒꯅꯣꯕ ꯃꯅꯤꯄꯨꯔꯗꯁꯨ ꯄꯥꯡꯒꯜꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯤ ꯅꯤꯡꯊꯧꯅ ꯁꯥꯒꯩ ꯄꯤꯔꯒ ꯃꯃꯥꯡꯗꯁꯨ ꯂꯩꯔꯝꯃꯦ ꯍꯥꯏ ꯄꯨꯌꯥꯗ ꯀꯔꯤꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯂꯔꯁꯤꯡꯅ ꯍꯥꯏꯕꯗ ꯇꯥꯏ ꯄꯥꯡꯒꯜꯁꯤ ꯑꯗꯨꯗꯩ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯑꯗꯨ ꯁꯤꯅꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯒꯤꯁꯨ ꯑꯗꯨꯕꯨ ꯀꯟꯐꯥꯔꯝ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯁꯤ ꯈꯥ ꯋꯥꯡ ꯄꯪꯆꯦꯟꯇ ꯆꯦꯟꯗꯅ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯇꯧꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯃꯇꯦꯡ ꯄꯥꯡꯉꯒ ꯏꯈꯦꯡꯂꯛꯇ ꯂꯥꯟꯊꯦꯡꯅꯔꯒ ꯄꯦꯟꯕꯤꯕꯗꯒꯤ ꯍꯜꯍꯟꯗꯕꯤꯗ ꯌꯨꯝꯐꯝ ꯄꯤꯔꯒ ꯃꯇꯝꯗꯨꯗꯗꯤ ꯂꯝꯁꯦ ꯄꯥꯡꯒꯟꯒꯤ ꯍꯥꯏꯕ ꯃꯩꯇꯩꯒꯤ ꯍꯥꯏꯕ ꯂꯩꯕ ꯅꯠꯇꯦ ꯃꯥꯏ ꯃꯌꯥꯡ ꯑꯃꯉꯝ ꯁꯦꯠꯅꯔ ꯂꯧꯅꯕꯤꯅꯤ ꯑꯗꯨꯗ ꯂꯦꯞꯄꯒ ꯁꯥꯒꯩ ꯄꯤꯔꯒ ꯃꯅꯤꯄꯨꯔꯗ ꯂꯧꯎ ꯁꯤꯡꯎ ꯀꯅꯥꯅ ꯄꯨꯊꯣꯔꯛꯈꯤꯒꯦ ꯄꯥꯡꯒꯟ ꯅꯠꯇ꯭ꯔꯣ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗ ꯑꯣꯏꯒꯦꯔꯥ ꯑꯦꯕ꯭ꯔꯤ ꯇꯦꯛꯅꯣꯂꯣꯖꯤꯗ ꯑꯣꯏꯒꯦꯔꯥ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯦ ꯑꯗꯨꯗ ꯄꯦꯟꯕꯤꯗꯅ ꯅꯤꯉꯣꯜ ꯄꯤꯔꯒ ꯃꯩꯇꯩ ꯅꯤꯉꯣꯜꯁꯦ ꯐꯠꯇ꯭ꯔꯗꯤ ꯄꯥꯡꯒꯟꯗ ꯅꯤꯉꯣꯜ ꯄꯤꯒꯗ꯭ꯔꯣ ꯃꯤꯅꯥꯏꯗꯕꯨ ꯅꯤꯉꯣꯜ ꯄꯤꯒꯗ꯭ꯔꯕ ꯅꯪꯅ ꯂꯥꯟꯐꯥꯗꯕꯨ ꯅꯤꯉꯣꯜ ꯄꯤꯒꯗ꯭ꯔꯕ ꯊꯥꯔ ꯀ꯭ꯂꯥꯁ ꯄ꯭ꯔꯃꯣꯠ ꯑꯟꯁꯤꯚꯤꯂꯥꯏꯁ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯤ ꯂꯥꯟꯐꯥꯅꯤ ꯀꯥꯏꯁꯤꯜꯂꯛꯇꯅ ꯅꯌꯥꯗꯨꯗ ꯄꯦꯁꯥꯞ ꯇꯧꯁꯟꯒꯅꯤ ꯈꯪꯉꯕ ꯄꯪꯉꯥꯡ ꯉꯥꯡꯒꯅꯨ ꯑꯍꯜ ꯑꯣꯏꯔꯁꯨ ꯅꯔꯤꯜ ꯂꯩꯔꯒ TV ꯗꯤꯕꯦꯠꯇ ꯊꯣꯛꯑꯒ ꯋꯥ ꯉꯥꯡꯉꯛꯑꯣ ꯑꯩꯈꯣꯏ ꯉꯥꯡꯅꯤꯡꯗꯦꯅ ꯁꯨꯝ ꯉꯥꯡꯗꯕꯁꯤꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯃ ꯌꯥꯎꯔꯛꯑꯦꯕ ꯅꯣꯏꯁꯦ ꯅꯪꯒꯨꯝꯕꯅ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯁꯤꯡꯅꯕ ꯌꯥꯒꯗ꯭ꯔꯥ